ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯐꯧ ꯂꯣꯛꯂꯝꯗꯥꯏꯗ ꯎꯆꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡ ꯀꯌꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯃꯈꯜ ꯃꯔꯤꯈꯛ ꯈꯥꯏꯗꯣꯛꯂꯒ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯂꯧꯕꯨꯛꯄꯨ ꯂꯥꯡꯒꯣꯜꯅ ꯈꯣꯏꯗꯣꯛꯇꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯄꯨ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯈꯣꯜꯗ ꯂꯩꯔꯝꯕ ꯎꯆꯤꯁꯤꯡꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯕꯨ ꯆꯥꯊꯣꯛꯄ ꯉꯝꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯜꯂꯕꯗꯤ ꯎꯆꯤꯒꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕꯗ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯣꯏ꯫ ꯑꯅꯤꯁꯨꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯨꯔꯤꯌꯥ ꯀꯤꯂꯣ ꯑꯃꯗ ꯏꯁꯤꯡ ꯂꯤꯇꯔ 4 ꯌꯥꯟꯁꯤꯜꯂꯕ ꯃꯍꯤꯗꯨꯗ ꯆꯅꯥꯟ ꯃꯔꯨ ꯀꯤꯂꯣ 3 ꯌꯥꯜꯂꯒ ꯄꯨꯡ 9 ꯇꯤꯡꯂꯕ ꯃꯇꯨꯡꯗ ꯂꯧꯐꯝꯗ ꯆꯥꯏꯊꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯆꯅꯥꯟ ꯃꯔꯨꯒꯤ ꯃꯅꯝ ꯇꯥꯕꯗ ꯂꯧꯐꯝ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯎꯆꯤꯁꯤꯡ ꯂꯣꯏꯅ ꯆꯪꯂꯛꯇꯨꯅ ꯃꯔꯨꯁꯤꯡ ꯑꯁꯤ ꯆꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯁꯤꯡ ꯑꯁꯤ ꯆꯥꯔꯨꯕ ꯎꯆꯤꯁꯤꯡ ꯑꯗꯨ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯁꯣꯛꯍꯟꯕꯗꯒꯤ ꯃꯊꯧ ꯇꯧꯗꯕꯅ ꯅꯨꯃꯤꯠ 2-3ꯒꯤ ꯃꯅꯨꯡꯗ ꯁꯤꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯤꯟꯒꯤ ꯃꯀꯨꯕꯨ ꯀꯪꯍꯜꯂꯒ ꯂꯧꯔꯤ ꯂꯧꯌꯥꯗ ꯆꯥꯏꯊꯣꯛꯄꯤꯕ, ꯃꯔꯝꯗꯤ ꯎꯆꯤ ꯑꯁꯤ ꯂꯤꯟꯒꯤ ꯃꯆꯤꯟꯖꯥꯛꯅꯤ ꯑꯗꯨꯅ ꯂꯤꯟꯒꯤ ꯃꯀꯨ ꯎꯕ ꯌꯥꯗꯦ꯫ ꯑꯁꯤꯕ ꯂꯤꯟꯒꯤ ꯃꯀꯨꯕꯨ ꯀꯪꯍꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯃꯀꯨ ꯑꯔꯤ ꯑꯅꯧ ꯁꯤꯟꯕꯗ ꯇꯥꯍꯧꯕ ꯑꯔꯤꯕ ꯃꯀꯨꯁꯤꯡ ꯈꯣꯝꯂꯒ ꯂꯧꯔꯤ ꯂꯧꯌꯥꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯆꯩꯈꯥꯏꯗꯨꯅ ꯊꯝꯂꯒ ꯎꯆꯤꯁꯤꯡ ꯂꯧꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯐꯧ ꯃꯥꯡꯍꯟꯕꯗꯒꯤ ꯀꯟꯕ ꯌꯥꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯟꯒꯤ ꯃꯌꯨꯡꯕꯨ ꯍꯞꯇꯥ ꯑꯃ ꯄꯨꯝꯍꯜꯂꯒ ꯎꯆꯤ ꯃꯈꯨꯟꯗ ꯍꯩꯖꯤꯟꯕꯤꯔꯒ ꯅꯨꯡ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯀꯟꯕ ꯑꯃꯅ ꯃꯦꯟꯁꯤꯟꯕꯤꯕ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩ ꯑꯁꯤ ꯇꯧꯕꯤꯔꯒ ꯅꯣꯡꯃ ꯊꯝꯕꯗ ꯎꯆꯤ ꯁꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯍꯧꯗꯕ ꯎꯆꯤꯅ ꯃꯈꯨꯟꯗꯒꯤ ꯊꯣꯛꯂꯛꯂꯕꯁꯨ ꯑꯁꯣꯟꯕ ꯎꯆꯤ ꯑꯣꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯑꯁꯣꯟꯕ ꯎꯆꯤꯁꯤꯡ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯉꯝꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯐꯧ ꯃꯥꯡꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯇꯨꯡꯗ ꯌꯦꯡꯕꯤꯅꯕ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫